ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛꯇꯨ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕ ꯑꯐꯕ ꯅꯠꯇꯦ ꯖꯣꯏꯁꯪꯀꯔ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯖꯦꯟꯗꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯣꯏꯁꯪꯀꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯗ ꯑꯦꯁ ꯖꯣꯏꯁꯪꯀꯔ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯗꯅ ꯏꯁꯨ ꯑꯁꯤꯕꯨ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯊꯕꯛꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥ ꯂꯩꯔꯤ ꯑꯔꯨꯕ ꯃꯔꯝ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯃꯔꯝ ꯈꯔꯗꯤ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯂꯣꯏꯅꯅ ꯃꯔꯝ ꯈꯔꯅ ꯉꯝꯈꯩꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯍꯟꯗꯛꯇꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯗꯣꯛꯇꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯕ ꯃꯦꯒꯥ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃ ꯕꯨꯡꯖꯥꯒꯦꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯥꯇꯥ ꯚꯤꯂꯦꯖ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯌꯨꯅꯥꯀꯣ ꯒ꯭ꯔꯨꯞꯅ ꯃꯅꯤꯄꯨꯔ ꯍꯣꯀꯤ ꯇꯤꯝꯗ ꯂꯨꯄꯥ ꯂꯥꯈ 1 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯦꯟꯅꯥꯏꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 13 ꯁꯨꯕ ꯍꯣꯀꯤ ꯏꯟꯗꯤꯌꯥ ꯁꯤꯅꯤꯌꯔ ꯃꯦꯟꯁ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯍꯣꯀꯤ ꯇꯤꯝꯗ ꯌꯨꯅꯥꯀꯣ ꯒ꯭ꯔꯨꯞꯅ ꯂꯨꯄꯥ ꯂꯥꯈ 1 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯣꯡꯃꯟꯗ ꯂꯩꯕ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯁꯦꯜ ꯑꯗꯨ ꯌꯨꯅꯥꯀꯣ ꯒ꯭ꯔꯨꯞꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯦꯟ ꯏꯔꯥꯕꯟꯇꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯕꯟꯇꯅ ꯍꯥꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯆꯠꯊꯔꯛꯄ CSR ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯑꯁꯤ ꯈꯨꯠꯁꯤꯟꯅꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯂꯦꯝꯄꯤꯌꯟ 11 ꯄꯨꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯗ ꯍꯣꯀꯤ ꯃꯁꯥꯟꯅꯗ ꯑꯣꯂꯦꯝꯄꯤꯛꯀꯤ ꯃꯦꯗꯜ 2ꯔꯛ ꯂꯧꯕ ꯉꯝꯈ꯭ꯔꯦ ꯆꯦꯝꯄꯤꯌꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯃꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯁꯥꯟꯅ ꯀꯌꯥꯁꯨ ꯌꯣꯛꯈꯠꯅꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯕ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯍꯣꯀꯤ ꯇꯤꯝꯒꯤ ꯍꯦꯗ ꯀꯣꯆ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯅꯦꯁꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 4ꯗꯒꯤ 15 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯁꯥꯟꯅꯔꯣꯏ 15 ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ 4 ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 2ꯗ ꯆꯦꯟꯅꯥꯏꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛ ꯐꯥꯎ ꯁꯥꯟꯅꯔꯒ ꯁꯥꯟꯅꯔꯣꯏ 9 ꯔꯣꯝ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯋꯤꯖꯗꯝ ꯐꯥꯎꯟꯗꯦꯁꯟ ꯈꯥꯡꯉꯕꯣꯛꯀꯤ ꯏꯟꯇꯔ ꯍꯥꯎꯁ ꯁꯥꯏꯟꯁ ꯁꯦꯃꯤꯅꯥꯔ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯋꯤꯖꯗꯝ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯀꯨꯜꯒꯤ ꯏꯟꯇꯔ ꯍꯥꯎꯁ ꯁꯥꯏꯟꯁ ꯁꯦꯃꯤꯅꯥꯔ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯥꯏꯟꯁ ꯁꯦꯃꯤꯅꯥꯔ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ZEO ꯖꯣꯟ 3 ꯊꯧꯕꯥꯜ ꯑꯔꯥꯝꯕꯝ ꯑꯅꯤꯜ ꯀꯨꯃꯥꯔ MESꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯋꯤꯖꯗꯝ ꯐꯥꯎꯟꯗꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯤꯟꯁꯤꯄꯜ L ꯁꯨꯕꯥꯅ ꯊꯧꯔꯝ ꯃꯄꯨꯗꯨꯒ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯏꯝꯐꯥꯜꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ L ꯏꯕꯨꯡꯉꯣꯍꯜ ꯑꯃꯁꯨꯡ CDO ꯊꯧꯕꯥꯜꯒꯤ OCK ꯅꯤꯇꯔꯟꯖꯟ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯏꯟꯇꯔ ꯍꯥꯎꯁ ꯁꯥꯏꯟꯁ ꯁꯦꯃꯤꯅꯥꯔ ꯑꯗꯨ ꯀ꯭ꯂꯥꯁ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯖꯨꯅꯤꯌꯔ ꯀꯦꯇꯥꯒꯣꯔꯤ ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯑꯗꯨꯒ ꯀ꯭ꯂꯥꯁ 8ꯗꯒꯤ 10 ꯐꯥꯎꯕꯒꯤ ꯁꯦꯅꯤꯌꯔ ꯀꯦꯇꯥꯒꯣꯔꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦ ꯒ꯭ꯂꯣꯕꯦꯜ ꯆꯦꯂꯦꯟꯖ ꯍꯥꯏꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤꯗ ꯍꯥꯎꯁ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 34ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜꯗ ZEO ꯑꯅꯤꯜ ꯀꯨꯃꯥꯔꯅ ꯋꯤꯖꯗꯝ ꯐꯥꯎꯟꯗꯦꯁꯟꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯣ ꯀꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯁꯥꯏꯟꯁ ꯁꯦꯃꯤꯅꯥꯔ ꯑꯁꯤꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯦꯂꯦꯟ ꯌꯥꯝꯅ ꯂꯩꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤ ꯍꯥꯏꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯌꯔ ꯀ꯭ꯂꯥꯁ ꯈꯛꯇꯒꯤ ꯄꯥꯡꯊꯣꯛꯄ ꯅꯠꯇꯅ ꯂꯋꯔ ꯀ꯭ꯂꯥꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯁꯨ ꯌꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔ ꯁꯦꯝꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ ꯁ꯭ꯀꯨꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯗ ꯑꯃꯗꯤ ꯉꯁꯤꯒꯤ ꯁꯦꯃꯤꯅꯥꯔꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤꯒꯤ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯑꯆꯝꯕ ꯈꯨꯗꯣꯜꯁꯤꯡ ꯌꯦꯟꯊꯣꯛꯈꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯗꯥꯟꯁ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯗꯥꯟꯁ ꯀꯌꯥꯁꯨ ꯃꯤꯌꯥꯝꯗ ꯎꯠꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯨꯟꯅꯥꯏꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯐꯒꯠꯍꯟꯕ ꯍꯥꯏꯕꯁꯤ ꯋꯥꯅ ꯊꯣꯛꯀꯅꯤ RK ꯂꯦꯅꯤꯟ ꯈꯨꯟꯅꯥꯏ ꯑꯃ ꯃꯁꯥ ꯐꯅ ꯊꯝꯕꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯍꯟꯕ ꯑꯃꯗꯤ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯆꯪꯏ ꯑꯗꯨꯕꯨ ꯈꯨꯟꯅꯥꯏꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯐꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ RK ꯂꯦꯅꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯦꯋꯥꯔꯅꯦꯁ ꯃꯟꯊꯀ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯛ ꯄ꯭ꯂꯦꯁꯇ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯐꯅ ꯊꯝꯕꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯊꯤꯝꯗ ꯉꯁꯤ
SAI North East India Regional Center sinduna SAINERC Imphal gi meeting hall pangthokiba thoram da phongdokhibani mangna hai miyoi aikhoi gi punsi khongset asida pukning wakhal phan leiba maroi pukning wakhal shona leiraga haksang phaba khaktana aikhoina pangthokningba thaba adugi panam phangma ngamloi isana tori thaba adu mang thana changsinba ngamnaba pukning thogatpa amadi phibam phana thamnaba honasi mental health issue asi mipum khudimakta narakpa yai mental health ki awaba mayuknaba matamda makhoibu hanthana yengba masum tathi tawoina tawba miyoi adugi punsi mangbu yabagi phibam lakpa yai maram asina makhoibu nungsina loinaba basangi pukning wakhal leitadragadi karigumba thaba ama pangthoknaba honabada asumba decision lauraga pangthokpa ngamde maram aduna isai sana pukning wakhal leitana leigani haibasisu nainaba sangi khunai amadi tungi mirol gidama aikhoi hingdaba yadi haiba wakhal sina mang tharaga matam punamakta khudimak mayuknaba tangai fadi ngasigi thoram adu Department of Clinical Psychology gi Assistant Professor Dr. L. Roshan SAI gi Assistant Director Shibam Yadav Assistant Director Lighting and Maring amadi Center Sigi Assistant Director Khelo India Laisram Samitrana Dice members singoni saruk yaki loina thoram adugi saruk am oina center asigi course amadi staff singa loina mental health expert singa interaction program amasu pangthokhi makhasa tharak poina paujal pausi dik editorial memna thamjage sakhaw hanglabad afaba wakhal khanmangam loi lamdam asi haukiba sei khara sida mahausa gi phibam kairakli nungju nungsa aying asagi phibam honglaktuna lau singubuda awaba kya laumi singda mayuknari sei asigi oinati lau singubugi thaba si laumi singi humang mamal hanjinba ngamdabada natana pothok chathok ningthina phangma ngamlaroi nakala maramdana mitop singna leppa leitana lamdam sida sangsilaktuna mi singi sangsu angak pangna hengalakli mi sing hengalakpaga loinana lamdam asida thoksaba pothokna Saba konazara madunga sidi kona bangam laduna mapanagi pusilakliba asigumna tanja sida pothok hena pothokpagi tangai fadaba leijarabasu pothokpaga mari leinaba department singa madi mari leinaba authority singdadi thoidokna pukning sangtri habi yari pothokpada sangadaba masak sing matam sana laumi singda phangana ba khonabagi mahutta karamna lantum lepsin khige haibagi wakhanda hena pukning sangri lau singu bagi dama khona bigedaba miyoi singna laumi singbu hanthaba thaki miyoi gum yengbiri mauk sagi phibam honglakpagi matungina lau gadaba matamda taramba nong haujikti sang naina mati matam sana tadre masigi awaba si kokna bagi dama ithai lakhong ningthina sembagi tangai phada boirakli sembi sabibagi mahutta hana lairamba ithai lakhong sing mawong maril nairaktabadagi hena awaba mai unari nong marang kaina suba matamda ising sitafam leitabadagi isingna hektamak thomjinba aduga nong hek taraktaraba matamda isingi darkar oirakpa matamda ithei lakhong phatabadagi ising phangdabagi awaba laumi singna yamna toina thingnari hainaba lei sakhaw hanglabada afaba wakhal khanba ngamde saningai leitana sakwa thaurangi wakhal khanba haunadi adubu puthokdabana maram oiduna sanaba shenabagi awatpa sing mapangi lamdagi pusilakpana sakwa thaurangi singidamak sarkarna thadarakpa sanpam sing maram sadana loisinduna lanthum paiba tanabagi angakpa punsi mahing amada hitanari masina sakhotpa manbagi wakhal leijarabasu maromdom hingjaba ngamloidabagi akipa leirakli sakhotpa leiba ama oiduna mating leiba leiba ohengi hairabadi pothok maromdom hingjaba ngambagi saktiga loinana atai leibak singda tengbangba ngambagi phibamda leinaba honapa thui maramaduna migi masingdi yamkhalakwa aduga mahausagi phibam kairakle khangna aduga matamga sunaba ithei lakhong nongju tha laktringai mamangda sembagi tangai fadaba sumari renaba singna khangbiba summi sumle quality education darkar oibagum lau singubuda pukning sangduna hena pothokpa ngamnaba honapam thui hiram khudimakta miyamgi pothokta mipan tangdana hingnaba honaba habisi aikhoigi hanglaba labuk singa si sahi suppa sanganduna matamatanggi mahai marong puthoknaba honagadabani maram aduna singa masum tamda leiriba laumi singi labuk singda matamgu sunaba ithai lakhong semgatuna anauba lau pathap sisinaduna puthok chathok hena puthoknaba honagadabani hairiba thaba asi mai paknaba pekhatpa ngamnaba matamda state asigi miyamna sinjakta mipan tangdaba amadi chakotpa lamdam ama haibatu oiba ngamgani loinana state asida leiriba mahausa leirimbida
ꯊꯝꯕꯤꯔꯝꯕ ꯎꯃꯪ ꯋꯥꯃꯪꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯗꯁꯇ꯭ꯔꯤ ꯀꯌꯥ ꯂꯤꯡꯈꯠꯇꯨꯅ ꯅꯍꯥꯁꯤꯡ ꯊꯕꯛ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅꯁꯤ ꯅꯍꯥꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯂꯕꯗꯤ ꯂꯩꯕꯥꯛ ꯁꯥꯟꯇꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗꯨ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯆꯩꯅꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯕꯣꯝꯕꯔꯗ ꯋꯥꯔꯅꯤꯡ ꯁꯣꯠ ꯀꯥꯞꯈ꯭ꯔꯦ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯑꯋꯥꯡ ꯊꯪꯕ ꯁꯟ ꯁ꯭ꯇꯦꯠꯀꯤ ꯔꯦꯕꯦꯜꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯉꯝꯈꯟ ꯇꯥꯎꯟꯗ ꯕꯣꯝ ꯇꯥꯗꯅꯕ ꯖꯨꯟꯇꯥꯒꯤ ꯖꯦꯠ ꯐꯥꯏꯇꯔꯁꯤꯡꯅ ꯕꯣर्डर ꯃꯌꯥꯗ ꯌꯥꯝꯅ ꯅꯛꯅ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯗꯨꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯅꯤꯡ ꯁꯣꯠ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯪ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯉꯝꯈꯝꯕ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯖꯨꯟꯇꯥꯒꯤ ꯕꯣꯝꯕꯔꯁꯤꯡ ꯑꯗꯨ ꯅꯝꯈꯝ ꯌꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯣꯝ ꯊꯥꯗꯕꯗ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯍꯦꯟꯅ ꯆꯪꯈꯤ ꯍꯥꯏꯔꯤ ꯕꯣꯝ ꯊꯥꯗꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯄꯥꯏꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣर्डर ꯃꯌꯥꯗꯒꯤ ꯋꯥꯔꯅꯤꯡ ꯁꯣꯠ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯗꯥꯎꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯖꯨꯟꯇꯥꯒꯤ ꯕꯣꯝꯕꯔ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯖꯨꯟꯇꯥꯒꯤ ꯕꯣꯝꯕꯔ ꯑꯗꯨꯅ ꯅꯝꯈꯥꯝꯗ ꯕꯣꯝ ꯃꯔꯤ ꯊꯥꯗꯅꯕ ꯍꯟꯈꯤ ꯍꯥꯏꯔꯤ ꯃꯃꯥꯡꯗꯁꯨ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ USA ꯑꯃꯁꯨꯡ ꯀꯅꯥꯗꯥꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯊꯕꯛ ꯇꯧꯏ US ꯑꯃꯁꯨꯡ ꯀꯅꯥꯗꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯅꯤ ꯄꯥꯏꯕ ꯁꯤꯈ ꯁꯦꯄꯔꯦꯇꯤꯁ ꯒꯨꯔꯄꯥꯋꯥꯟ ꯁꯤꯡꯍ ꯄꯥꯅꯨꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯅꯦꯠꯋꯥꯔꯛꯁꯤꯡꯅ USA ꯑꯃꯁꯨꯡ ꯀꯅꯥꯗꯥꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ USA ꯑꯃꯁꯨꯡ ꯀꯅꯥꯗꯥꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯤꯔꯝꯗ ꯂꯩꯕ ꯗꯤꯁꯤꯗꯦꯟꯠꯁꯤꯡ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ US ꯖꯁꯇꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯈ ꯁꯦꯄꯔꯦꯇꯤꯁ ꯑꯣꯏꯔꯤꯕ ꯄꯥꯅꯨꯟꯕꯨ ꯍꯥꯠꯅꯅꯕ ꯂꯂꯣꯡꯁꯤꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ 2 ꯌꯥꯎꯏ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯝꯕꯅꯤ ꯃꯍꯥꯛ ꯄꯥꯅꯨꯟ ꯍꯥꯠꯅꯅꯕꯒꯤ ꯑꯦꯁꯥꯁꯤꯅꯦꯁꯟ ꯄ꯭ꯂꯥꯟꯗ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯃꯥꯡꯖꯤꯜ ꯊꯥꯔꯤ ꯍꯥꯏꯔꯤ ꯄꯥꯅꯨꯟꯅ ꯃꯈꯥ ꯇꯥꯅ इंटरव्यू फोंदोखिबदा मोदी लेंगाकना मिरमदा लैरिबसिंगी मयोक्ता हॉस्टाइल ओइबा एक्टिविटीसिंग सथबा थिंगदबनि हारि मांगना इंडिया की स्पाई नेटवर्क लैरि हाइना फोंदोखरबसु मदुगा मरि लेनबा प्रमाणदि अमत पीखिदे हारि कुमजा इंग्लिशिंग अनिगा कुंदगी हौरगा पानुनबु टेरोरिस्टनि हाइना लौथोखरबनि सिख सेपरेटिस्टसिंगना सिख होमलैंड खालिस्तान तांदुना लाक्ली हाइनसु पाउसना मखाताना फोंदोरखली अदुगा हौजिक ओइनदि म्याम पाउस मतांगसे लुसिनजरगे अमसु म्याम पुन अनौबा अपडेट ngami na channel सिगी मेकेदिगी म्याम इनफमदा मखाताना थमजरी।